ꯑꯍꯥꯟꯕꯗ ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯣꯄꯔꯦꯁꯟꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯂꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯄꯔꯦꯁꯟꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯋꯥ ꯆꯤꯡꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯐꯪꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ 2-inch ꯃꯣꯔꯇꯥꯔ ꯑꯃ, .32 ꯄꯤꯁꯇꯣꯜ ꯑꯃ, ꯃꯦꯒꯖꯤꯟ ꯑꯃ, 36 ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ ꯑꯅꯤ, 5.56 mm ꯂꯥꯏꯐ ꯑꯦꯝꯌꯨꯅꯤꯁꯟ 20.32 ꯂꯥꯏꯐ ꯑꯦꯝꯌꯨꯅꯤꯁꯟ ꯑꯃ, 9 mm ꯂꯥꯏꯐ ꯑꯦꯝꯌꯨꯅꯤꯁꯟ ꯃꯔꯤ, ꯕ꯭ꯂꯦꯡꯛ ꯀꯥꯔꯇꯤꯖ 12, ꯑꯥꯔꯃꯤꯡ ꯔꯤꯡ 9, 12 ꯂꯣꯟꯁꯤꯡ ꯇꯔꯦꯠ, MMG ꯀꯥꯔꯕꯥꯏꯟ ꯃꯦꯒꯖꯤꯟ ꯑꯅꯤ, ꯏꯟꯁꯥꯁ LMG ꯑꯃ, BP ꯄ꯭ꯂꯦꯠ ꯑꯃ, BP ꯍꯦꯜꯃꯦꯠ ꯑꯃ ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯃꯈꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ N5 ꯀꯣꯠ ꯑꯦꯔꯤꯌꯥꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗꯁꯨ ꯏꯟꯁꯥꯁ ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟ ꯑꯃ, .303 ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟ ꯑꯃ, SLR ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟ ꯑꯃ ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯊꯔꯛꯈꯤꯕ ꯀꯨꯀꯤ ꯑꯃꯗꯤ ꯄꯥꯏꯇꯦ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯈꯤꯕ ꯍꯤꯡꯁꯥ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕ ꯂꯩꯉꯥꯛꯅ ꯅꯨꯃꯤꯗꯥꯡ ꯀꯔꯐ꯭ꯌꯨ ꯊꯝꯂꯛꯄ ꯑꯁꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄꯁꯤꯡ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯍꯪꯉꯣꯏ ꯆꯣꯡꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯥꯔ ꯑꯃꯗꯤ ꯄꯥꯏꯇꯦꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯈꯤꯕ ꯍꯤꯡꯁꯥ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯀꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯂꯒꯁꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5ꯗꯒꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 6 ꯐꯥꯎꯕ ꯅꯨꯡꯇꯤꯒꯤ ꯀꯔꯐ꯭ꯌꯨ ꯊꯝꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯀꯔꯐ꯭ꯌꯨ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯐ꯭ꯌꯨ ꯊꯨꯒꯥꯏꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯍꯪꯉꯣꯏ ꯆꯣꯡꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯔ ꯐꯨꯔꯨꯞꯀꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯉꯁꯤꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ-ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯃꯥꯡꯂꯨꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯎꯃꯪꯗ ꯎꯅꯥ-ꯋꯥꯅꯥꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯪꯊꯣꯛꯂꯝꯕꯗꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯇꯨꯅ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯥꯏꯈ꯭ꯔꯦ ꯊꯥꯗꯧ ꯐꯨꯔꯨꯞ ꯑꯁꯤ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯅꯨꯡꯗ ꯆꯟꯗꯦ ꯍꯥꯏꯅ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯑꯣꯄꯟ ꯂꯦꯇꯔ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯦꯇꯔ ꯑꯁꯤ ꯉꯁꯤ ꯄꯤꯁꯤꯟꯈꯤꯕꯅꯤ꯫ ꯂꯦꯇꯔ ꯑꯗꯨꯅ ꯄꯜꯂꯤꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯐꯨꯔꯨꯞ ꯑꯁꯤꯁꯨ ꯍꯦꯟꯅ ꯆꯩꯊꯦꯡ ꯅꯪꯍꯜꯂꯦ꯫ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯁꯥꯡꯅ ꯈꯨꯟꯗꯥꯔꯛꯂꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕ 28 ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ 1956ꯀꯤ ꯃꯈꯥꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯁꯤ ꯁꯉꯥꯏ ꯏꯊꯅꯤꯛ ꯄꯥꯔꯛꯇ ꯂꯩꯔꯤꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯁꯤꯅꯤ꯫ ꯊꯥꯗꯧ ꯐꯨꯔꯨꯞ ꯑꯁꯤꯁꯨ 1891ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯁꯁꯇ ꯌꯥꯎꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ 2011 ꯐꯥꯎꯕꯗ ꯃꯤꯑꯣꯏ 2,05,519 ꯈꯨꯟꯗꯥꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯒ ꯌꯨꯝꯂꯣꯟꯅꯕꯗ ꯖꯣ, ꯃꯤꯖꯣ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯈꯨꯟꯗꯥ ꯂꯩꯇꯥꯖꯔꯕꯁꯨ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯗꯗꯤ ꯆꯟꯗꯦ꯫ ꯃꯗꯨꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯍꯟꯗꯛ ꯊꯥ ꯑꯁꯤꯒꯤ 8ꯇ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯦꯂꯥꯏꯟꯁ ꯑꯅꯤ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯄꯨꯟꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯝꯖꯥ 2022ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯁꯨꯡ ꯃꯥꯔꯆꯇ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛ ꯂꯤꯡꯂꯛꯇꯨꯅ ꯃꯃꯥꯡ ꯊꯥꯒꯤ 9ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:45 ꯔꯣꯝ ꯇꯥꯔꯛꯄꯗ ꯂꯩꯉꯥꯛꯇꯨꯕꯨ ꯂꯨꯆꯤꯡꯂꯛꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯐꯝ ꯑꯁꯤꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯑꯏꯕ ꯆꯦꯔꯣꯜ ꯒꯚꯔꯅꯔꯗ ꯄꯤꯁꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯐꯥꯎꯕꯗ ꯂꯩꯔꯝꯈꯤꯕ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯀꯤ ꯃꯇꯨꯡꯗꯒꯤ ꯊꯥ ꯑꯗꯨꯒꯤ 18ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯍꯜꯂꯛꯂꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯑꯍꯥꯟꯕ ꯒꯚꯔꯅꯔ ꯏꯟ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯑꯃ ꯍꯌꯦꯡ ꯔꯥꯖꯚꯕꯟꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯒꯚꯔꯅꯔ ꯏꯟ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯆꯠꯅꯍꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯒꯅꯤ꯫ ꯃꯤꯐꯝ ꯑꯁꯤ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯔꯛꯄꯗꯒꯤ ꯔꯥꯖꯚꯕꯟꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯒ ꯒꯚꯔꯅꯔ ꯖꯣꯏ ꯀꯨꯃꯥꯔ ꯕꯂꯥꯅ ꯆꯤꯌꯔ ꯂꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯐꯝ ꯑꯁꯤꯗ ꯒꯚꯔꯅꯔ ꯏꯟ ꯀꯥꯎꯟꯁꯤꯜꯅ ꯀꯣꯟꯁꯤꯟꯕ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯅꯥ ꯁꯔꯨꯛ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯥꯟꯇ ꯀꯨꯃꯥꯔ ꯁꯤꯡ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯄꯨꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯑꯃꯁꯨꯡ ꯀꯃꯤꯁꯅꯔꯁꯤꯡꯗꯤ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯔꯕ ꯌꯥꯏ ꯑꯗꯨꯒ ꯗꯤꯖꯤꯄꯤ ꯔꯥꯖꯤꯕ ꯁꯤꯡ ꯌꯥꯎꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞꯁꯨ ꯌꯥꯎꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18, 2025ꯇꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯆꯠꯅꯍꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯚꯔꯅꯔ ꯏꯟ ꯀꯥꯎꯟꯁꯤꯜꯗ ꯀꯔꯝꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯂꯩꯉꯥꯛꯀꯤ ꯆꯦꯔꯣꯜ ꯑꯃꯠꯇ ꯊꯣꯔꯛꯄ ꯂꯩꯈꯤꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯗꯤꯖꯤꯄꯤ ꯔꯥꯖꯤꯕ ꯁꯤꯡꯍꯅ ꯍꯥꯟꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯧꯗ꯭ꯔꯕꯁꯨ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯔꯥꯖꯚꯕꯟꯗ ꯂꯥꯛꯇꯨꯅ ꯒꯚꯔꯅꯔꯒ ꯎꯅꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯒꯚꯔꯅꯔꯒ ꯎꯅꯈꯤꯕꯁꯤ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯅꯨꯡꯊꯤꯜꯗꯒꯤ ꯃꯐꯝ ꯈꯪꯗ꯭ꯔꯤꯕ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏꯗꯒꯤ ꯂꯨꯋꯥꯡꯊꯦꯝ ꯃꯨꯀꯦꯁꯀꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯅꯔꯤ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯈꯣꯡꯒꯥꯎꯅꯕꯅꯤ ꯀꯣꯡꯒ꯭ꯔꯦꯁ ꯀꯨꯝꯖꯥ 2017ꯗꯒꯤ ꯕꯤꯖꯦꯄꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄꯗꯒꯤ ꯃꯤꯌꯥꯝ ꯍꯤꯡꯕꯗ ꯑꯋꯥꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯗꯨꯅ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯂꯛꯄ ꯍꯥꯏꯕꯁꯤ
Constitution khongaunabani haina Congress President K Megachandra yauna party sigi luchingba kayana saruk yaduna ngasi Bishnupur district ki Nachau Maninglaikai community hall pangthokiba party sigi Sambidan Bachau Rashtriya Padayatra Joy Bapu Joy Bhim Joy Sangbidan Abhiyan gi thoramda wangangloi oikhiba party gi luchingba singna phongdokre Thorom asida party ki Vice President Vidyavati Sanjam ex MP Dr T Maina ex MLA P Sarchandra Bishnupur District Congress Committee ki President M D Nurhar Rahman amasung ex Minister Samuel Jandai no chingmana thoiba mithunglen sing oina saruyaki party president K Megachandra phongdokhibada Manipurda BJP na luchingba laingak leirakpadagi Sangbidan gi kanglon singak pangamlaktabadagi miyamna kham thengna awaba mayoknarakpani housing mioi kaya kanglop ki irang asina maram oiraga tumpham chafam khangdana relief camp sing de leirakli hairaduna violence na ingtapa purakpa ngamloi lo leina leina mioi bagi punsi amadi lanthum ngak pangamdre fiba masidagi kannaba hotnaba mathau tare Hauziki matam sida amana amabu hunnabagi matam natre Manipur asi hingbagi lanthengna na chana nungai yaifabadi phangbangamdre Maram asina Manipur gi miyamna Modi gi lengak te ikai khumnade asiguma lenga asi kayam kuina leikhigani haibadu ngamdri Constitution bu ikai khumnaba lenga ama laklaba matamda ingtapa hanjilakadabani maram asina miyamna Congress pu thaja biduna party sibu saugatpiu Haiki ngasi pangtholiba mifam asida Congress ki mirep oigadaba sing yawba nate adubu oirakliba leibaki politics ki ahongba amadi soitharakliba sing asi miyamga punna khangminadaba yadabadagi thoram asi pangthokpani haiki thoram loisilakpada Manipur Pradesh Youth Congress ki President Wahengbam Anand na luchingma party ki thongmi singna Constitution kalasi India kalasi amasung miyam kalasi haiba kholauk sing lauki Kwaital 360 ki update gi lahojarake Myanmar da Kuki PDF mayam amatang National Liberation Army na fare Kanglaipa apunma kholawi update gi dokhojarake ngasi ayuktagi henglepta Kuki Nupi ama MANGKHIBA jungle gi una wana marakta langsidaga thambiramle hairi Delimitation gi mangoinana NRC hana mapung phana chana hanaba MLA RK Imona Union Home Minister da Daksin Kray Manipur da delimitation gi thabak paikhatringai mangoinana NRC hana mapung phana chana hanaba amadi atai darkar oiba thabak sing hana mapung phana pangthokpinaba Sagolban Kendra gi MLA RK Imona Union Home Minister Amit Shah da ngasi ayiba cherol ama piduna taksin kray MLA RK Imona Union Home Minister da thakiba cherol aduda Supreme Court na Manipur yauna state khara gi delimitation gi thabak tha hungi manungda loisinnaba pikhiba direction taramna oi adumakpu Manipur gi oina Hauzik aruba phibam ama laibana lairiba issue sing asi delimitation gi mangoina hana solve tawnaba thabak paikhatpa darkar oi Manipur da haukiba chahi ani rom asi ne tadaba phibam ama da lairi haiba pumna mangna khangnaribani maram asina state asigi oina delimitation gi thabak pangthokringai mangoina na democratic structure gi manungda laigadariba miyam gi mihu sing asi leba asigi amayek senglaba bona fide citizen khakta gi reserve ohenba mathau tabana Manipur da National Register of Citizen NRC hana mapung phana implement tawba darkar oi illegal immigrants sing maram dahlan khinaba amadi box voter sing lauthoknabagi matangda palladuna MLA RK Imon hai central government na illegal immigrants sing masak khangdoknaba thabak hauzik central government na laukhatliba thabak sing taramna oi amadi asengba voter masak khangdoknabagi thabak yariba makai thubu matamda loisina bahana honabiu electoral roll da yariba aranma voter sing masak khangdoktuna makoibu voter list tagi lauthokpiu voter list ta lana mioi kaya hapchilambagi report kaya leiri Maram asina delimitation gi mangoina aranba asi hana chumthokpiu hainasu Union Home Minister gi pukning chingsinki Bele gi seat nifu yellow mi singi seat reserve tawduna thamnabagi matangda palladuna MLA RK Imona thakiba cherol aduda Election Commission of India ECI na voter ID ga Aadhaar ga link tawnaba laukhalakliba asi afaba khongthang amani adubu Manipur gi oindi ahanbada mito masa khangdokpaga loinana sasinaba Aadhaar sing hana khangdoklaga link tawbagi thaba asil tawpham to I haina su taksinki Loinana Chief Minister N Birena luchingba mamangi lengana sasinaba Aadhaar card lising humpuga manga khangdokpa ngamki masi manglamda masigi yellomi singi hak amadi saktamda achauba singnarakpani haiba yai tampakta khundariba yellomi singi seat ni fu reserve tawduna thamba haibasi yamna maru oi haujingmaki oinadi hariba seat masing asi unreserved haiduna leiri adubu seat ni fu asi yellomi singi reserve tawduna constitutional protection fanganba mathau tai haina su Union Home Minister da taksinki loi mapu India na loilam sandokpagi machat nongmagi mayek senglakli pre-park People's Revolutionary Party of Kanglaipak Pre-Park Ilanmi Sangluf Red Army gi 45 Suba Uprising Day ga mari lenana lup asigi Interim Council gi Chairman ahiba ngomchana miyam da piba yaifa paujel piraduna loimapu Indiana Kanglaipak ta chatharakpa loilam sandokpagi machat asi nongmagi hena mayek senglakli haina phongdorakli Interim Council gi Chairman na Thadou cherol asina Iraipak cha
ꯌꯥꯋꯣꯜꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯄꯒ ꯂꯣꯏꯅꯅ ꯅꯤꯡꯇꯝ ꯌꯥꯋꯣꯜ ꯏꯍꯧꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯗꯨꯅ ꯏꯟꯗꯤꯌꯥꯅ ꯀꯪꯂꯩꯄꯥꯛꯄꯨ ꯂꯧꯁꯤꯟꯈꯤꯕ ꯑꯁꯤ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯆꯥꯎꯈꯠꯄꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯅꯕ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯒꯨꯝꯅ ꯃꯤꯌꯥꯝꯒꯤ ꯃꯔꯥꯏꯕꯛ ꯃꯤꯌꯥꯝꯅ ꯂꯦꯞꯆꯕ ꯉꯝꯅꯕ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯕꯨ ꯇꯤꯟꯁꯤꯜꯍꯟꯈꯤꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯅ ꯂꯣꯏꯂꯝ ꯁꯟꯗꯣꯛꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯀꯪꯂꯩꯆꯥꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅꯁꯨ ꯈꯪꯅꯕ ꯍꯧꯔꯛꯂꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯏꯔꯩꯆꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ, ꯃꯈꯣꯏꯒꯤ ꯐꯝꯅꯥꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡ ꯀꯌꯥꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯂꯧꯔꯛꯂꯤꯕ ꯁꯛꯂꯣꯟ, ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯅ ꯃꯐꯝ ꯑꯁꯤꯗ ꯎꯠꯂꯤꯕ ꯊꯧꯑꯣꯡ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯃꯤꯟꯅꯕ ꯑꯃꯗꯤ ꯈꯪꯃꯤꯟꯅꯕ ꯆꯪꯏ꯫ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯈꯨꯠꯅꯦꯛ ꯂꯥꯟꯃꯤꯁꯤꯡꯗ ꯏꯟꯁꯤꯜꯂꯒ ꯑꯃꯗꯤ ꯃꯄꯥꯡꯒꯜ ꯍꯥꯞꯂꯒ ꯆꯠꯊꯔꯛꯄ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯨꯞꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅꯕ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯂꯩꯈꯥ ꯇꯥꯅꯕ ꯍꯣꯠꯅꯕꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯔꯤꯕ ꯌꯥꯋꯣꯜ ꯂꯥꯟꯃꯤꯁꯤꯡꯕꯨ ꯃꯥꯡꯍꯟꯅꯕ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯅꯥꯀꯣꯏꯅꯅ ꯏꯟꯁꯤꯜꯂꯒ ꯌꯦꯛꯅꯕ ꯑꯣꯏꯅ ꯁꯦꯝꯒꯠꯇꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯌꯥꯋꯣꯜ ꯂꯥꯟꯃꯤꯁꯤꯡꯗ ꯂꯥꯟꯗꯥꯍꯜꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯥꯟ ꯑꯁꯤ ꯆꯨꯝꯅꯒꯤ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯠꯅꯕꯅꯤ ꯍꯥꯏꯅ ꯂꯧꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯁꯦꯡꯕꯗꯤ ꯑꯗꯨꯃꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯣꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯃꯥꯏ ꯄꯥꯛꯂꯛꯇꯕꯗꯒꯤ ꯍꯦꯛꯇ ꯍꯟꯗꯣꯛꯄ ꯉꯝꯗꯕꯗꯒꯤ ꯆꯍꯤ ꯑꯁꯤ ꯂꯣꯏꯁꯤꯟꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯒꯤ ꯂꯣꯏꯁꯤꯟꯗꯕ ꯅꯠꯇꯦ, ꯃꯁꯤꯗꯤ ꯏꯟꯗꯤꯌꯥꯅ ꯌꯥꯆꯕ ꯂꯥꯂꯣꯡꯗ ꯃꯁꯥ ꯑꯣꯏꯅ ꯊꯨꯈꯤꯕꯗꯒꯤ ꯍꯟꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯃꯨꯛꯅꯕ ꯑꯁꯤ ꯁꯥꯡꯊꯔꯛꯄ ꯅꯠꯇꯦ, ꯃꯈꯣꯏꯅ ꯑꯇꯝꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯕꯨ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯤꯁꯤꯟꯗꯨꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯌꯦꯡꯊꯤꯅꯍꯟꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯊꯧꯔꯥꯡ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯔꯝꯗꯒꯤ ꯍꯧꯔꯛꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯇꯣꯞꯁꯤꯡꯕꯨ ꯀꯪꯂꯩꯄꯥꯛ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯁꯟꯅꯔꯒ ꯀꯦꯝꯞ ꯁꯥꯗꯨꯅ ꯂꯩꯍꯜꯂꯝꯂꯤꯕ, ꯃꯈꯣꯏꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯃꯌꯥꯡ ꯂꯥꯟꯃꯤ ꯑꯣꯀꯨꯄꯦꯁꯅꯦꯜ ꯐꯣꯔꯁꯁꯤꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯤ꯫ ꯃꯤꯌꯥꯝꯅ ꯃꯌꯥꯡ ꯂꯥꯟꯃꯤꯗ ꯊꯥꯖꯕ ꯃꯥꯡꯕꯒꯤ ꯄꯦꯟꯗꯕꯒꯤ ꯏꯍꯧ ꯀꯌꯥ ꯆꯪꯁꯤꯟꯅ ꯉꯁꯤꯁꯨ ꯃꯈꯣꯏꯅ ꯈꯨꯟꯅꯦꯛꯇ ꯊꯝꯂꯤꯕ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯠꯄꯨꯁꯤꯡ ꯑꯗꯨꯃꯛ ꯌꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯕꯗ ꯀꯩꯗꯧꯅꯨꯡꯗ ꯌꯥꯏꯐꯒꯗꯕ ꯂꯩꯇꯦ꯫ ꯏꯔꯝꯗꯝ ꯑꯁꯤ ꯃꯇꯝ ꯑꯃꯗꯒꯤ ꯋꯦꯁꯤꯌꯥ ꯂꯝꯗꯝꯗ ꯃꯌꯣꯜ ꯂꯝ ꯑꯃꯒꯨꯝꯅ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯔꯤ ꯊꯝꯅꯗꯨꯅ ꯃꯁꯥ ꯃꯔꯦꯡ ꯐꯅ ꯂꯩꯔꯛꯄ ꯂꯩꯄꯥꯛ ꯑꯃꯒꯤ ꯄꯨꯋꯥꯔꯤꯁꯤꯡ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯝꯖꯥ 1949ꯗ ꯅꯝꯗꯨꯅ ꯏꯟꯗꯤꯌꯥꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯣꯜ ꯂꯝ ꯑꯣꯏꯖꯔꯝꯕ ꯏꯔꯩꯄꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯕꯐꯔ ꯔꯤꯖꯟ ꯑꯃ ꯑꯣꯏꯅ ꯃꯇꯥꯏ ꯂꯝ ꯑꯣꯏꯍꯟꯗꯨꯅ ꯊꯝꯂꯤ꯫ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯍꯦꯟꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯊꯧꯔꯥꯡ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯃꯊꯧ ꯇꯥꯔꯒꯗꯤ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯅ ꯈꯨꯗꯝꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯃ꯭ꯌꯥꯟꯃꯥꯔꯂꯣꯝꯗ ꯄ꯭ꯔꯣꯛꯁꯤ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ KNABꯒ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯃꯗꯤ PDFꯀꯤ ꯀꯦꯝꯞ ꯀꯌꯥ ꯀꯪꯂꯩꯄꯥꯛꯀꯤ ꯂꯝ ꯃꯅꯨꯡꯗ ꯊꯝꯖꯤꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯈꯨꯟꯖꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯃꯈꯣꯏꯅ ꯂꯝꯗꯝ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯐꯤꯚꯝ ꯌꯦꯡꯂꯒ ꯑꯦꯛꯁꯄꯦꯟꯗꯦꯕꯜ ꯇꯦꯔꯤꯇꯣꯔꯤ, ꯃꯥꯡꯈ꯭ꯔꯕꯁꯨ ꯌꯥꯕ ꯂꯝ ꯑꯃ ꯑꯣꯏꯅ ꯊꯝꯂꯤ꯫ ꯃꯁꯤ ꯏꯟꯗꯤꯌꯥꯅ ꯀꯪꯂꯩꯆꯥꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯑꯄꯨꯟꯕ ꯁꯔꯨꯛꯅꯤ ꯍꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯈꯟꯗꯦ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯁꯤꯡꯅꯗꯨꯅ ꯃꯤꯇꯣꯞꯅ ꯑꯁꯨꯛꯄ ꯎꯃꯪ ꯀꯌꯥ ꯀꯣꯛꯊꯣꯛꯇꯨꯅ ꯑꯅꯧꯕ ꯈꯨꯜ ꯀꯌꯥ ꯁꯦꯝꯒꯠꯂꯛꯄ, ꯏꯂꯤꯒꯦꯜ ꯑꯣꯏꯅ ꯄꯥꯛꯇꯛꯅꯕ ꯄꯣꯄꯤ ꯊꯥꯖꯤꯜꯂꯛꯄ, ꯃꯍꯧꯁꯥꯒꯤ ꯈꯜ ꯃꯄꯨꯡ ꯐꯥꯅ ꯊꯨꯒꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯄ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯄꯤꯔꯛꯂꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤꯅ ꯇꯨꯡꯂꯝꯆꯠꯀꯤ ꯀꯪꯂꯩꯄꯥꯛꯀꯤ ꯏꯀꯣꯁꯤꯁꯇꯦꯝꯗ ꯃꯥꯡ ꯇꯥꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯈꯪꯅ ꯉꯁꯤꯁꯨ ꯃꯁꯤꯕꯨ ꯊꯤꯡꯅꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯇꯅ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ꯫ ꯉꯁꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯒꯤ ꯂꯥꯟ ꯑꯁꯤꯅ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯂꯕꯗꯤ ꯀꯪꯂꯩꯄꯥꯛꯄꯨ ꯏꯟꯗꯤꯌꯥꯅ ꯃꯈꯣꯏꯒꯤ ꯂꯥꯟꯕꯟ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯃꯛꯅ ꯃꯈꯣꯏꯅ ꯀꯪꯂꯩꯄꯥꯛꯄꯨ ꯂꯧꯁꯤꯟꯗꯨꯅ ꯊꯝꯂꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯣꯏꯈꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯃꯨꯟꯅ ꯈꯪꯃꯤꯟꯅꯕ ꯆꯪꯏ꯫